Khoy mayam hojiksi ayukki pung tara tare ada khoi porompat chacharuraga puthikal dagi changjaraga laikon taraga laikon dagi lakpa lambi ni laikon gi nongchup khundon oire sidais da laikon gi school leire somda chakriba sigi singebon chakhiba lambi si kari woini asi maikai si kari woini andate sigi singebon chakri je ha nante aja si somda sum chakraga la akhoi singebon rom chakrani ado marak sidais sigi LP emi ro LP ro sibo LP school sigi hek mayok na bada akhoi kha pangna chatlaga amuk nongchu pangna khijitang kilometer amorom chatlaga Kaptanpur raina maitai ngakta tabra Kaptanpur sa adan laikon gi marak sidais da sigi yumjidi kaino kira gwala ne ba si laikon gi maitai dum lai intro sini sumain tawaga sidais da akhoi laikon puthikal dagi laikon lae laikon dagi sum changak pasina laikol gi LP school leire LP school gi sidais da nongchup lomda akhoi sum chakraga laikon loidri laikon di nahan uchagre ado singerbol lomda chakre ado somda oiromda adi kha pangna kilometer amorom dang khara kha pangna khara changsilaga nongchup lomda mo haeba Kaptanpur chachage koi jaga je gola singi kanoni na laikon ge gola ai da simoi si gola de laikon ge gola chingdum macha am lei ni bo chingdum le loi le sidai di nongchup pange si nongchup pange bai te ho ba labukna khara tamna mi ta da phom phang ni tu lam tho si ju gola ngak tani ne moi di paisa tan ba yam hai ne moi ai hai si ko da mami ni he ka ba wa no ja paisa la me business ko ade so no mo su yam kal da moi askal le moi di kaino para pula mata loina mo tama su ya to ba ni chakri jo hai amna thapok kina ro paisa la mani na moi di MLA mantri le ra abni na udah ba Kaptanpur udah ba Kaptanpur ya kalau mana wali ba mangda uribasi Kaptanpur maitai khungang akhoi ngasai laikon gi machin duda lepcharamega haijin jarakpani gola singi achauba akhoi gi yumlak phawraga lakpa lambi ni adagi labuk lamhang si leire somda somsi adudi awang ta doribra na adu tadi si awang ta doineba somda singerbon ugre singerbon ngaktani ne se dulugaw tawraga adagi somda nongpok lomdana akhoi kariba soto manda na chingban lei kharaga khoi Kaptanpur si mitai ngaktara Kaptanpur si changjage Kaptanpur laikon gi lamkhai du dagi
ꯂꯩꯀꯣꯟ ꯑꯦꯝ ꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄꯗꯨ ꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯃꯈꯥꯏꯒꯨꯝꯕꯗꯤ ꯂꯥꯛꯑꯝ ꯇꯥꯏ ꯂꯝꯕꯤꯗꯤ ꯃꯆꯥ ꯈꯨꯟꯒꯤ ꯑꯅꯤꯗꯤ ꯐꯥꯒꯗꯧ ꯃꯥꯟꯗꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯆꯪꯕ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯕꯁꯟꯇ ꯁꯤ ꯌꯨꯝꯁꯤ ꯈꯪꯅꯕ꯭ꯔꯣ ꯈꯨꯟꯖꯤꯟꯁꯦ ꯆꯪꯉꯨꯁꯤꯅ ꯁꯨꯝ ꯑꯍꯥꯟꯕ ꯌꯨꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯞꯇꯥꯟꯄꯨꯔꯒꯤ ꯌꯨꯝꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯑꯣꯡꯗ ꯃꯟꯗꯤꯔꯒꯤ ꯁꯤꯡꯒꯣꯟꯒꯗꯤ ꯌꯥꯝ ꯆꯥꯎꯅꯔꯤꯅꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯃꯥ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣꯌꯣ ꯅꯪ ꯀꯅꯥꯝ ꯃꯊꯧ ꯇꯥꯗꯦꯅꯦ ꯀꯩꯅꯣꯅꯦ ꯎꯅꯕꯗꯨ ꯈꯛꯇꯅꯤꯅꯦ ꯀꯩꯅꯣ ꯄꯨꯊꯤꯒꯥꯡꯒꯤꯅꯤ ꯀꯩꯌꯣꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ ꯎꯁꯝꯒꯤꯌꯥ ꯑꯦ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯐꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯁꯤꯗ ꯊꯣꯛꯂꯛꯎꯅꯦ ꯑꯩ ꯉꯥꯡꯕ ꯍꯩꯔꯣꯏꯌꯦ ꯉꯥꯡꯕꯒꯤ ꯅꯠꯇꯦꯗ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯑꯩ ꯁꯤꯗ ꯅꯧꯅ ꯂꯥꯛꯄꯅꯦꯕ ꯀꯩ ꯌꯨꯝꯒꯤ ꯀꯩ ꯂꯝꯒꯤ ꯏꯝꯐꯥꯜ ꯀꯥꯏꯒꯤꯅꯣ ꯈꯨꯔꯥꯏ ꯀꯥꯏꯒꯤ ꯆꯔꯦꯟ ꯊꯣꯡꯗꯒꯤ ꯀꯅꯥ ꯏꯃꯨꯡꯅꯣꯅꯦ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯣ ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯪꯕꯣ ꯀꯩꯌꯨꯝꯅꯣ ꯅꯪꯕꯣ ꯈꯨꯝꯕꯣꯡꯃꯌꯨꯝ ꯈꯨꯝꯕꯣꯡꯃꯌꯨꯝꯗꯤ ꯀꯩꯅꯣꯔꯣ ꯗ꯭राꯏꯚꯔ ꯀꯔꯤ ꯚꯥꯏ ꯑꯩ ꯚꯥꯏꯗꯨꯕꯨ ꯅꯣꯏ ꯕꯕꯥꯏ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯉꯥꯏꯈꯣꯅꯦ ꯃꯥ ꯀꯩꯅꯣꯅꯦ ꯃꯤꯆꯦꯟ ꯑꯣꯏꯗꯧꯅ ꯂꯣꯜꯂꯤ ꯀꯩꯒꯤꯅꯣ ꯈꯨꯝꯕꯣꯡꯃꯌꯨꯝꯗꯤ ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯅꯤꯅꯦ ꯈꯨꯔꯥꯏ ꯆꯔꯦꯟꯊꯣꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯔꯦꯟꯊꯣꯡꯗ ꯈꯨꯝꯕꯣꯡꯃꯌꯨꯝꯁꯦ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯅꯤ ꯑꯩ ꯈꯪꯗꯦꯕ ꯊꯕꯛ ꯁꯨꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯨꯝꯗ ꯃꯤ ꯂꯥꯛꯑꯒ ꯀꯩꯅꯣ ꯏꯃꯨꯡꯗ ꯂꯣꯏ ꯆꯪꯅꯕ꯭ꯔꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯩ ꯊꯕꯛ ꯂꯥꯛꯏꯅꯣ ꯑꯗꯨ ꯆꯪꯉꯝꯕꯗꯨ ꯀꯩꯅꯣ ꯃꯤꯔꯣꯠ ꯇꯧꯅ ꯂꯣꯠꯂꯤꯗꯨ ꯀꯩꯅꯣ ꯅꯪ ꯆꯔꯦꯟꯊꯣꯡꯗꯣ ꯑꯩ ꯂꯩꯀꯥꯏꯅꯤꯅꯦ ꯍꯩ ꯁꯤ ꯋꯥꯔꯤꯁꯤꯅꯤ ꯀꯩꯅꯣꯅꯦ ꯅꯣꯏ ꯃꯤꯔꯣꯠ ꯇꯧꯅ ꯂꯣꯜꯂꯤꯗꯨ ꯀꯩꯒꯤꯅꯣꯅꯦ ꯅꯪ ꯆꯔꯦꯟꯊꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯦꯕ ꯈꯨꯟ ꯅꯠꯇꯦ ꯂꯩꯀꯥꯏꯅꯤꯅꯦ ꯃꯥꯕꯨꯗꯤ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯒꯨꯝꯕꯅꯤꯅꯦ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯍꯩꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩ ꯍꯥꯏꯗꯤ ꯃꯥ ꯏꯝꯐꯥꯜꯗꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯂꯣꯠꯄꯗꯧꯅ ꯃꯤꯆꯦꯟ ꯑꯣꯏꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯥꯛꯏꯕ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯍꯥꯟꯕ ꯆꯪꯕꯁꯤꯃ ꯐꯦꯜ ꯑꯣꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯎꯁꯝꯒꯤ ꯌꯨꯝꯅꯤ ꯑꯣ ꯀꯞꯇꯥꯟꯄꯨꯔ ꯌꯨꯝꯂꯣꯟ ꯀꯌꯥꯅꯣ ꯁꯤꯕꯣ ꯌꯨꯝꯂꯣꯟ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯗꯤ ꯁꯨꯝꯅꯩ 35 ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯕꯁꯟꯇ ꯅꯪ ꯃꯔꯨꯞꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ ꯏꯕꯨꯡꯉꯣꯇꯣꯟ ꯍꯥꯏꯕ ꯈꯪꯅꯕ ꯑꯃ ꯊꯦꯡꯅꯩ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯈꯨꯟ ꯆꯠꯄꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯖꯥꯁꯤꯡ ꯑꯃꯒ ꯆꯠꯂꯒ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯛꯈꯪ ꯈꯪꯅꯗꯅ ꯆꯠꯂꯒꯗꯤ ꯍꯦꯛꯇ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯆꯪꯖꯔꯝꯕ ꯎꯁꯝꯒꯤ ꯌꯨꯝꯒꯤ
ꯊꯦꯡꯅꯖꯔꯦ ꯑꯗ ꯅꯨꯄꯥ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯗ ꯊꯧꯅꯥꯎꯖꯝ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯅꯣ ꯑꯩꯁꯦ ꯃꯩꯇꯩ ꯂꯩꯕ ꯈꯨꯟꯁꯦ ꯁꯨꯝ ꯆꯠꯆꯔꯒ ꯑꯩ ꯌꯨꯝ ꯑꯁꯨꯛ ꯂꯩ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯁꯨꯝꯕ ꯂꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯁꯨꯝ ꯂꯩꯌꯦꯅ ꯌꯨꯇꯨꯕꯇ ꯁꯨꯝ ꯊꯥꯒꯠꯆꯕꯅꯤꯗ ꯑꯗꯣ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇꯅ ꯆꯠꯄꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯦ ꯄꯨꯊꯤꯀꯥꯟꯒꯤꯅꯤ ꯑꯩ ꯕꯁꯟꯇꯁꯦ ꯃꯥ ꯈꯪꯅ ꯇꯣ ꯑꯗꯨꯅꯤ ꯑꯗꯩꯗ ꯏꯆꯝ ꯆꯝꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯏꯃꯥꯏ ꯀꯔꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯝ ꯅꯛꯑꯦꯗꯅ ꯒꯣꯔꯤꯗꯅ ꯑꯃ ꯆꯪꯈꯤꯕꯗ ꯑꯣꯟꯊꯣꯛꯄ ꯅꯪꯈꯤꯕꯒ ꯌꯥꯎꯔꯦ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯔꯝꯕ ꯍꯧꯖꯤꯛꯁꯨ ꯇꯧꯕꯤꯔꯤꯕꯣ ꯄꯤ ꯑꯩꯆ ꯗꯤꯗ ꯑꯣ ꯑꯁꯤꯗꯤ ꯏꯁꯤꯡꯒꯗꯤ ꯐꯪꯉꯕꯣ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤ ꯐꯪꯉꯦꯕ ꯐꯪꯉꯤ ꯃꯑꯣꯡ ꯆꯥꯗꯦ ꯃꯑꯣꯡ ꯆꯥꯗꯦꯕ ꯁꯄ꯭ꯂꯥꯏꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯔꯛꯇꯦꯕ ꯄꯤ ꯏꯁꯤꯡ ꯃꯥꯗꯤ ꯆꯤꯡꯈꯠꯂ ꯄꯤꯔꯛꯄꯅꯤ ꯂꯩꯅꯨꯡꯗꯒꯤ ꯑꯣ ꯁꯤ ꯍꯤꯡꯒꯣꯜꯁꯤ ꯂꯧꯀꯣꯟꯗꯤ ꯁꯤ ꯀꯞꯇꯥꯟꯄꯨꯔꯒꯤ ꯂꯧꯀꯣꯟꯗꯤ ꯃꯥꯡꯒꯤꯁꯤꯔꯣ ꯃꯈꯥꯁꯦ ꯁꯣꯝꯒꯤꯁꯦ ꯀꯣꯟꯅꯕ ꯃꯤ ꯌꯥꯎꯔꯤ ꯑꯗꯨ ꯂꯧꯆꯥꯗꯤ ꯂꯣꯏ ꯂꯩꯅꯕ꯭ꯔꯣ ꯑꯌꯥꯝꯕ ꯂꯩꯅꯩ ꯑꯣ ꯂꯩꯇꯕ ꯀꯌꯥ ꯌꯥꯎꯏ ꯑꯣ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯨꯒꯦ ꯄꯨꯈ꯭ꯔꯤꯒꯗꯤ ꯌꯥꯝ ꯆꯥꯎ ꯂꯩꯅꯩ ꯆꯪꯉꯨꯅꯦ ꯏꯕꯣꯇꯣꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯐꯝꯗꯤ ꯐꯝꯃꯣꯏꯗꯣꯔꯤꯃꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯒꯤ ꯂꯧꯁꯦ ꯃꯩꯇꯩꯒꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯕꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯤ ꯃꯈꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯕꯣꯇꯣꯟꯒꯤ ꯌꯨꯝ ꯑꯣ ꯁꯤꯒꯤ ꯂꯧꯀꯣꯟꯁꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯁꯤꯅꯤ ꯀꯞꯇꯥꯟꯄꯨꯔ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯦ ꯁꯤꯕ ꯃꯟꯗꯤꯔꯅꯤ ꯅꯣꯏ ꯆꯪꯖꯔꯛꯑꯦ ꯏꯕꯣꯇꯣꯟ ꯅꯣꯏꯗ ꯆꯪꯖꯔꯛꯑꯦ ꯏꯕꯣꯇꯣꯟ ꯅꯣꯏ ꯀꯩꯌꯨꯝꯅꯣ ꯊꯧꯅꯥꯎꯖꯝ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯁꯤꯒꯤ ꯑꯗꯨꯝ ꯇꯥꯗꯣꯔꯤꯃꯤ ꯁꯤ ꯂꯧꯀꯣꯏ ꯑꯁꯣꯝꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯟꯁꯤ ꯀꯩꯅꯣ ꯑꯁꯤ ꯅꯧꯇꯨꯟ ꯕꯣꯁꯇꯤ ꯑꯩꯈꯣꯏ ꯃꯝꯗꯥ ꯍꯥꯏꯗꯨꯅꯤ ꯃꯩꯇꯩ ꯂꯩꯇꯦ ꯃꯩꯇꯩ ꯂꯩꯇꯦ ꯑꯁꯤ ꯕꯤꯍꯥꯔꯤ ꯈꯛꯇꯅꯤ ꯕꯤꯍꯥꯔꯤ ꯉꯥꯛꯇꯅꯦꯕ ꯁꯣꯠꯇꯣ ꯃꯝꯗꯥ ꯕꯔꯥ ꯃꯝꯗꯥ ꯍꯥꯏꯅ ꯁꯤ ꯅꯪꯒꯤ ꯍꯤꯡꯒꯣꯜꯒ ꯊꯪꯅꯔꯤꯕ ꯂꯧꯁꯦ ꯅꯣꯏꯒꯤꯔꯣ ꯑꯩꯈꯣꯏꯒꯤꯅꯤ ꯁꯤꯔꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯃꯩꯇꯩꯒꯤꯁꯨ ꯂꯧ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯣꯏꯇꯥꯃꯤꯅꯦ ꯀꯩꯅꯣꯗꯤ ꯅꯣꯏ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯞꯇꯥꯟꯄꯨꯔꯁꯤꯗ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯀꯌꯥ ꯂꯩꯒꯦ ꯑꯌꯥꯝꯕꯅꯗꯤ ꯍꯣꯡꯈꯤꯕ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯁꯦ 30-40 ꯂꯩꯔꯤ 40 ꯂꯩꯔꯤꯕ ꯅꯤꯐꯨꯁꯤ ꯌꯨꯝꯂꯛ 40 ꯂꯩ ꯅꯤꯐꯨꯁꯤ ꯀꯔꯤ ꯅꯣꯏ ꯑꯁꯤꯗꯩꯁꯤ ꯎꯁꯝ ꯂꯩꯍꯧꯔꯦ ꯅꯣꯏ ꯊꯪꯅꯧꯖꯝ ꯂꯩꯔꯦ ꯈꯪꯖꯥꯎꯐꯝꯅꯤ ꯂꯩꯍꯧꯔꯤꯗꯣ ꯈꯪꯖꯥꯎꯐꯝ ꯃꯊꯪ ꯃꯣꯏ ꯎꯁꯨꯝ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯎꯁꯝ ꯃꯊꯪ ꯎꯁꯝꯅꯤ ꯎꯁꯝꯁꯤ ꯃꯊꯪ ꯑꯩꯈꯣꯏ ꯊꯧꯅꯥꯎꯖꯝ ꯎꯁꯝ ꯊꯧꯅꯥꯎꯖꯝ ꯑꯗꯩ ꯑꯇꯩ ꯀꯩ ꯂꯩꯔꯦ ꯑꯇꯩ ꯑꯗꯨꯝ ꯃꯊꯪ ꯊꯦꯡꯒꯨꯖꯝ ꯏꯔꯣꯝ ꯑꯗꯩ ꯚꯥꯃꯣꯟꯒꯤ ꯑꯃ ꯂꯩ ꯑꯗꯨꯒꯩꯒꯤ ꯁꯨꯝ ꯅꯥꯏꯇ꯭ꯔꯣꯖꯝ ꯈꯪꯖꯥꯎꯐꯝ ꯑꯗꯩ ꯏꯔꯣꯝꯒꯤ ꯑꯆꯧꯕ ꯂꯩꯔꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯊꯪ ꯏꯔꯣꯝ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯏꯇꯣꯡꯕꯝ ꯊꯧꯅꯥꯎꯖꯝ ꯍꯥꯎꯕꯝ ꯒꯥꯏꯅ ꯑꯍꯤꯕꯝ ꯒꯥꯏꯅ ꯌꯧꯈ꯭ꯔꯦ ꯏꯗ꯭ꯔꯣꯝ ꯒꯥꯏꯅ ꯃꯊꯪ ꯂꯩ ꯅꯠꯇꯦ ꯂꯩꯔꯤꯒꯩ ꯍꯥꯏꯔꯛꯎꯅꯦ ꯁꯥꯒꯩꯗꯣ ꯅꯪꯒꯤ ꯍꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯗꯤ ꯈꯨꯟꯒꯤ ꯁ꯭ꯀꯨꯜ ꯂꯩꯕ꯭ꯔꯣ ꯂꯩ ꯈꯨꯟꯒꯤ ꯁ꯭ꯀꯨꯜꯁꯨ ꯂꯩ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯃꯅꯤꯄꯨꯔꯤ ꯀꯞꯇꯥꯟꯄꯨꯔ LP ꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯗꯦ ꯍꯥꯏ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯀꯨꯜ ꯃꯩꯇꯩꯒꯤꯅꯦꯕ ꯑꯗꯣ ꯁꯨꯝ ꯆꯠꯁꯤꯕꯣ ꯂꯩꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯗꯣ ꯃꯣꯏ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯗ ꯍꯧꯖꯤꯛ ꯂꯦꯞꯍꯟꯅ ꯊꯝꯃꯦ ꯂꯦꯞꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯇꯝꯕꯤꯗꯕꯒꯤ ꯇꯝꯗ꯭ꯔꯤ ꯑꯉꯥꯡꯗꯣ ꯁꯤꯞ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯏꯀꯣꯜ ꯂꯣꯝꯗ ꯈꯔ ꯑꯗꯨ ꯁ꯭ꯀꯨꯜꯗꯤ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟ ꯍꯧꯖꯤꯛ ꯀꯩ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯌꯨꯝꯒꯤ ꯀꯔꯤꯒꯤ ꯍꯣꯠꯅꯅ ꯂꯩꯔꯤ
ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ? ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯨꯛꯇꯒꯤ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯩ. ꯃꯔꯤ. ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯌꯥꯎꯕ꯭ꯔꯣ? ꯃꯥꯏ ꯃꯥꯒꯤ ꯂꯣꯏꯅ ꯇꯧꯔꯤ. ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯆꯥꯀꯔꯤ? ꯁꯔꯀꯥꯔꯒꯤꯗꯤ ꯌꯥꯎꯗꯦ. ꯌꯥꯎꯗꯦꯕ. ꯁꯤ ꯃꯥꯏ ꯈꯨꯟꯗ ꯃꯥꯒꯤ ꯀꯔꯤꯗ? ꯑꯣ ꯍꯥꯏꯗ꯭ꯔꯕꯥꯗꯇ. ꯍꯣꯏ. ꯑꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯌꯥꯎꯕ꯭ꯔꯣ? ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯀꯩ? ꯁꯥꯔꯚꯤꯁꯇ ꯂꯩꯅꯕ ꯌꯥꯎꯕ ꯑꯗꯨꯝ ꯂꯩꯌꯦ. ꯑꯗꯣ ꯑꯌꯥꯝꯕꯅꯁꯨ ꯈꯔ ꯍꯣꯡꯈ꯭ರೆ. ꯁꯤ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯍꯣꯡꯈꯤꯕ. ꯑꯗꯨ ꯍꯥꯏꯇꯥꯔꯦ. ꯅꯍꯥꯟꯋꯥꯏ ꯅꯣꯏ ꯈꯪꯉꯛꯇ ꯂꯝꯕꯤ ꯀꯌꯥ ꯄꯥꯡꯉꯝꯗꯧ ꯃꯥꯟꯗꯦ? ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯃꯑꯣꯡ ꯆꯥꯔꯝꯗꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯁꯔꯀꯥꯔꯅ ꯀꯌꯥ ꯌꯦꯡꯁꯤꯟꯗꯦ. ꯍꯧꯖꯤꯛꯇꯤ ꯌꯦꯡꯁꯤꯟꯗ꯭ꯔꯁꯨ ꯋꯥꯠꯂꯦ ꯌꯥꯝ ꯍꯧꯖꯤꯛ. ꯑꯗꯣ ꯅꯨꯡꯉꯥꯏꯔꯦꯅꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯐꯒꯠꯂꯦ. ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯐꯔꯦ. ꯌꯨꯝ ꯀꯔꯤꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯞꯇꯥꯟꯄꯨꯔꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯤ. ꯑꯗꯨꯝ ꯃꯩꯇꯩꯁꯤꯗ ꯃꯌꯥꯝ ꯑꯇꯩ ꯌꯥꯟꯗꯕ꯭ꯔꯥ? ꯌꯥꯟꯗꯦ ꯃꯌꯥꯡꯗꯤ ꯌꯥꯟꯗꯦ. ꯑꯗꯣ ꯄꯤꯛꯆꯔꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯦ. ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯏꯕ. ꯃꯄꯥꯟ ꯂꯩꯇ ꯊꯣꯛꯁꯤꯕ. ꯂꯥꯏꯔ. ꯈꯨꯟ ꯆꯠꯁꯤ ꯏꯕꯣꯇꯣꯝ ꯈꯤꯇꯪ ꯍꯣꯏ. ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯆꯠꯁꯤ. ꯊꯣꯛꯑꯁꯤ. ꯑꯩꯈꯣꯏꯅ ꯂꯩꯇ ꯂꯥꯏꯔ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯤ ꯁꯤ.